ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯅ꯭ꯌꯨꯁꯀꯤ ꯄꯥꯎꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯕꯕꯤꯅꯥ ꯋꯥꯏꯈꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯤꯗ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯋꯥꯠꯇ ꯄꯥꯗꯕ ꯄꯤꯅꯕ ꯑꯣꯏꯕꯤꯁꯅꯨ꯫ ꯁꯂꯥꯟꯊꯣꯡ ꯕ꯭ꯔꯤꯖ ꯋꯥꯡꯈꯠꯅꯕꯒꯤ ꯊꯕꯛꯇ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯦ 3ꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯊꯧꯗꯣꯛ ꯅꯠꯇꯦ꯫ ꯈꯥꯃꯦꯟꯂꯣꯛ ꯒꯨꯂꯥꯇꯥꯕꯤ ꯐꯣꯔꯦꯁ꯭ꯠꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯎꯌꯣꯛꯆꯤꯡꯕꯨ ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤ.ꯁꯤ ꯑꯃꯁꯨꯡ ꯑꯦꯁ.ꯄꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯂꯒꯗꯤ ꯋꯥꯊꯣꯛ ꯄꯨꯔꯣꯏꯗꯕꯅꯤ꯫ ꯈꯥꯃꯦꯟꯂꯣꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ 80ꯗ ꯖꯣꯏꯟ ꯇꯧꯕꯤꯔꯣ, ꯏꯁꯥ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ, ꯑꯊꯨꯕꯗ ꯋꯥꯁꯛ ꯂꯧꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯜꯂꯛꯂꯒꯅꯤ꯫ ꯀꯨꯀꯤ ꯖꯣꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕꯅꯤ꯫ ꯀꯨꯀꯤ ꯑꯦꯟ.ꯄꯤ. ꯅꯥꯒꯥꯁꯤꯡꯅ ꯀꯨꯀꯤ ꯁꯤꯡꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯍꯩꯆ.ꯑꯦꯝ.ꯚꯤ. ꯒꯤ ꯀꯦꯁ 9 ꯁꯨꯈ꯭ꯔꯦ꯫ ꯀꯔꯅꯥꯇꯀꯥꯗ 2, ꯀꯣꯜꯀꯇꯥꯗ 3, ꯆꯦꯟꯅꯥꯏꯗ 2, ꯒꯨꯖꯔꯥꯠꯇ 1꯫ ꯍꯧꯖꯤꯛ ꯃꯤꯇꯩ ꯀꯨꯀꯤ ꯇꯧꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯗ ꯂꯥꯟ ꯇꯧꯒꯅꯤ ꯈꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯔꯥ ꯇꯝꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯁ꯭ꯀꯨꯜ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯣꯖꯥꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯂꯩꯕꯥꯛꯀꯤ ꯁ꯭ꯀꯨꯜ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯆꯝ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯂꯩꯕꯥꯛꯇꯗ ꯈꯛꯇ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯐꯒꯠꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯤꯁꯟ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯔꯦꯡꯕꯝ ꯆꯤꯡꯈꯩꯉꯥꯟꯕꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯖꯦ.ꯑꯦ. ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯑꯦꯀꯥꯗꯦꯃꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯄꯥꯡꯊꯣꯛꯄ ꯗ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯦꯝ.ꯇꯤ.ꯖꯤ.ꯑꯦꯁ. ꯀꯝꯄꯤꯇꯤꯁꯟ 2024ꯒꯤ ꯃꯊꯪ ꯃꯅꯥꯎ ꯌꯦꯟꯊꯣꯛꯅꯕꯒꯤ ꯊꯧꯔꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯡꯊꯪꯈꯣꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯁꯨꯔꯦꯁ ꯃꯌꯥꯡꯂꯝꯕꯝꯗ ꯐꯖꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯇꯧꯔꯨꯕꯒꯤ ꯅꯥꯎꯔꯦꯝꯊꯣꯡ ꯁꯥꯃꯨꯁꯪ ꯂꯥꯏꯔꯦꯝꯕꯤ ꯂꯩꯔꯛꯇꯒꯤ ꯆꯍꯤ 90 ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯂꯤꯌꯥꯡꯃꯩ ꯈꯨꯟꯒꯤ ꯌꯨꯝ 10ꯃꯨꯛ ꯊꯨꯒꯥꯏꯔꯝꯃꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯀꯟꯕ ꯑꯥꯔꯊꯀ꯭ꯋꯦꯛ ꯊꯣꯛꯄ ꯌꯥꯏ꯫ ꯕꯤꯜꯗꯤꯡꯗ ꯂꯩꯕ ꯃꯤꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯅꯨꯃꯤꯠ 94ꯅꯤ ꯁꯨꯖꯤꯜꯂꯛꯂꯕ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯪꯖꯤꯜꯂꯥ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯏꯟꯀ꯭ꯋꯥꯔꯤ ꯀꯝꯃꯤꯇꯤꯒꯤ ꯑꯅꯤꯁꯨꯕ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯒꯦꯝ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯆꯪꯁꯜꯂꯛꯂꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅꯤ꯫ ꯑꯦꯜ. ꯍꯧꯖꯤꯛ ꯀꯣꯟꯁꯥꯈꯨꯟꯗ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯒꯤ ꯌꯨꯝꯂꯛꯇ ꯆꯪꯂꯛꯂꯒ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫